ngasisu mayam channel sigi mai kai digi mayam da health tips ang tang share tawjagi health tips mayam share taw tawsu kuire masidi mayam akhanaba health tips ang tang mayam na khangjin da kana gadaba content ma la khochra kana mayam da share tawjagi loksing gi pukai ni mayam mayam adu ngasi share tawjaga duriba content sigi maming sina mayam yari ya khongi anabana heart attack amasung stroke ki risk hengat hali haba sigi matang sini mataw kora maina khoina yari ya khong yagi si naba matam jida heart attack amasung stroke ki risk hengat hali bano haba sigi matang da mayam da share tawjagi akhangai sina share tawrapod mayam content se inam la khochra kana mu mayam da pathok sabani mayam taminasi periodontitis natragana yari yakhongi anaba haibasi yabu koisiliba soft tissue yari singi aruba infection amani layeng thoktana thamlabadi yari yakhongi anabana saruru sogolaktuna mamaida ya mangba ya tekpa ya kenba ya yaudaba thogalai yagi yarakta leiba amotpa dental plakna soft tissue amasum sarubu tapna sathathanba inflammatory response thonduna yari yakhongi anaba tholi laina asi hawgolakpagi tangkaksu gingivitis kawi hairiba stage asida yari pongkhatli amasum ngangsili amadi issue thokpa yai masi layeng thoktana thamlabadi yada naplamba yari adu nan thokpa haurakpa yai yari yakhong selaktaba natragana ya kelakpa yorakpa yai yarakta phataba lairaktanaba amadi yari yakhong na anaba polaktanaba gidama amonba toothbrush ama sejinaduna nomagi ya anirak sengba amadi amurak flossing ya thinba taunaba gidama dentist singna recommend tawi yari yakhong manungda leiba amotpa sing sengdoknabagi amata ngairaba pambai oina sahi amada anirak scaling amasum debridement taunabasu recommend tawi sahi yam khalakpaga loinana yari yakhong nabagi sangsu hengalai yari yakhong gi anabaga inflammation yawba anaba makhal kiyagagi marakta yamna mayek sengba mari lainai anabasing adugi manungda Alzheimer's disease cancer respiratory gi anaba amadi heart ki anaba na singba yauri adum oinama hairiba anaba sing asiga yari yakhong gi anabaga lainaba hakthengnaba mari adudi scientist singna proof tawbuda wana thokli maramdi makhoi sing asigi marakta common oiba risk factor kaya marum lai khudam oina maikhu sijinaba panba yai United States ki Massachusetts laiba institution anigi researcher singna lusinglaga pangthokiba anauba study amana yari yakhongi anabana miyoibabu heart attack amasum stroke na singba major oiba cardiovascular events singi maikaida tasengna pusinba ngami haibigi evidence sing puthokre amasum institution ani adudi Boston da laiba Harvard School of Dental Medicine amasum Cambridge da laiba Forsyth Institute ni karigumba naha cardiovascular disease ki sahi tangkak lairaba oiragadi natragana cardiovascular disease ki anaba lai haiba khanglagadi yari yakhongi anababu thoksaduna natragana laithoktuna laithokpa haibisi tasengna khudong thiningai ni amadi maduna maram oiraga heart attack ki risk hengat hanba yai hain study dugi lusingba author oiriba Forsyth Institute ki senior member of staff Dr. Thomas Ben Daikna hairi amasum study asigi findings singadu Journal of Periodontology da publish tawrakre study adugi damak researchers singi team aduna miyoi sahumga marigi PET amasum CT scan singbu review tawduna yari yakhongi anabaga loinaba inflammation amasum artery singda inflammation tawbagi khudam laibara haina yengki hairibi scan sing adu atopa maram singi damak tawkhibani anambana cancer screening gi matamda tawkhibani sahi mari romgi matungda amuk hana follow up scan tawkhibagi matam phawda miyoi tarago humdoida major cardiovascular event mayokna khi hairi
Study adugi hauba matamda yari yakhong gi anabaga loinana inflammation gi sign sing laikiba miyoi singdana cardiovascular events sing mayoknaba yabagi sang yamna wangi haiba researchers singna khangba ngamki yari yakhong gi inflammation tawba miyoi singdasu artery da inflammation tawrakpa yabagi oithokpa laiki maduna maram oiraga cardiovascular disease nahalakpa yai hana yari yakhong gi anabana maram oiraga bone loss ki sign leiba adubu makha tana inflammation laitraba miyoi singdadi heart disease develop tawrakpagi risk hengat hande haina su study aduda khangma ngamki masi hauji inflammatory disease nariba miyoi singa mari leinai haina Dr. Ben Dyke na hairi study adugi sample size adu saudaba maramna makhogi findings sing adu confirm tawnapgidamak hena sauba study sing makha tana sathaba mathau tagani haina su magna phongdokhi yari yakhong gi anabaga loinana local inflammation na bone marrow yawba immune cell sing bu activate tawi amadi mobilize tawi hydrible cell sing asina amuk artery sing da inflammation tahonbani haina study adugi author sing na thajaba thamli haibasini ma'am sigi health tips amasu ma'am sigi health tips kanai khanbiragadi soy na share tawbiramu haina channel sigi mekedi gi su ma'am request tawjari amasu ma'am itatatana ma'am na share tawjaba pukning loksing yoiba ori masama ma'am hapsaramge ma'am taminasi amasu ma'am ngasigi pukning loksing bamon amumsa pukning loksing oiba ba sigi praman panthagi wari masasi ma'am hapsaramge laumi amasu mahaki hui habani content sigi mamingsi umang amagi mayada leiba lautang sangamada laumi ama mahaki nupine pikliba angang amane singlaba hui amane puna laminarami nongmo mahaki nupidu thangnaba khul aduda sana thanaba khara lairunabagi satkirami matamadura laumi aduna inkhol thabak suduna lairaga pikliba masa adu phamungda sumlaga thamlami phamung adugi manakta asingbo hui adu kunduna angang adu sangduna lairami khudakta thabak ama ningsinglakpadagi laumi adu khajiktang lapna sathauluraga yamna thuna hatu hanjilakpada makhoigi hui adu mayada I tairaga mapanda nungai tana phamduna lairamba thengnare hui adugi matau ubada laumi adu ngakna thengkhre hui aduna mahaki tumduna lehauriba masa adu hatokre khanbada kokchawbi kakhre sawba kham thengkiduna kunduna lairiba hui adu utupna thaduna hatoklami aduga yamna nungsa thina imungda senchinduna yenglubadadi angang adu ising sina tumduna lairamba thengnarami phamung mana adudana ihing nahing saraba kaisalama siduna lairami punama adu uraga laumi adu mahakna khalluriba adugi ona tainabada lairambada sathina ningamda puklami maki masabu kaisalama na sanaba hotnarambada maki hui aduna kaisaladubu hatlaga angang adu kanbikhraga mahakna lana lauruduna thajaningai oiraba hui adu hatoklubagi khalluraga asum ningamlaktaba henjilaktuna o khona kaplami aikoina munna khantharuba tawdana hatu aranba phirep laurubadagi laumi asina phawriba ningamdaba adugumna phawdaba natte asiguma thagdo asina maram oiraga ningamdaba ta natana nungsirebe imung manung marup mapang kaina hanbasu thoktaba natte aikoina asiguma phibam mayoknadanabagidama phirep ama laramdaida ingna khantharaga tungmang yengdana soidana honagadabani haba pukning loksing oiraba wari matatse तो मैं हौजिक ओइनादि मतां से लुसिनजरगे जों सोदना मैम नंसिबिदुना लाइक सब्सक्राइब और शेयर तौबिरामु एंड थैंक यू